ꯍꯥꯟꯅꯃꯛꯇꯗ ꯑꯩꯒꯤ ꯀ꯭ꯔꯥꯏꯝꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯒꯗꯧꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯒꯗꯧꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯃꯥ ꯏꯕꯦꯟ ꯏꯆꯦ ꯏꯆꯜ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯆꯦꯁꯝ ꯅꯋꯥꯖꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯀ꯭ꯔꯥꯏꯝꯒꯤ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤꯒꯤ ꯀ꯭ꯔꯥꯏꯝꯒꯤ ꯋꯥꯔꯤ ꯑꯁꯤ ꯖꯄꯥꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯀ꯭ꯔꯥꯏꯝꯒꯤ ꯋꯥꯔꯤ ꯂꯤꯖꯔꯛꯄꯗ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯃꯨꯛ ꯁꯥꯊꯤꯕ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯊꯣꯛꯇ꯭ꯔꯤ ꯃꯇꯨꯡꯗꯁꯨ ꯊꯦꯡꯅꯗꯕ ꯑꯣꯏꯁꯅꯨ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯂꯧꯕꯤꯔꯁꯤ ꯉꯁꯤꯒꯤ ꯀ꯭ꯔꯥꯏꯝꯒꯤ ꯋꯥꯔꯤ ꯖꯨꯟꯀꯣ ꯐꯨꯔꯥꯇꯥ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯃꯁꯥꯒꯤ ꯆꯍꯤ 18 ꯈꯛꯇꯃꯛ ꯁꯨꯔꯝꯃꯤ ꯃꯍꯥꯛ ꯖꯄꯥꯟꯒꯤ ꯁꯥꯏꯇꯥꯃꯥ ꯄ꯭ꯔꯤꯐꯦꯛꯆꯔꯒꯤ ꯃꯤꯁꯥꯇꯣ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯄꯣꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯃꯃꯥ ꯃꯄꯥ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯂꯤꯡ ꯁꯥꯏꯇꯥꯃꯥꯒꯤ ꯁ꯭ꯀꯨꯜ ꯑꯃꯗꯒꯤ ꯇꯝꯂꯝꯃꯤ ꯁ꯭ꯀꯨꯜ ꯇꯝꯅ ꯇꯝꯅ ꯄ꯭ꯂꯥꯁꯇꯤꯛ ꯃꯣꯜꯗꯤꯡ ꯐꯦꯛꯇꯔꯤ ꯑꯃꯗ ꯄꯥꯔꯠ ꯇꯥꯏꯝ ꯑꯣꯏꯅꯁꯨ ꯊꯕꯛ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯂꯩꯕ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇ꯭ꯔꯤꯞꯀꯤꯗꯃꯛ ꯇꯥꯜꯂꯤꯕ ꯄꯩꯁꯥ ꯑꯌꯥꯝꯕ ꯁꯦꯚꯤꯡ ꯇꯧꯔꯒ ꯊꯝꯂꯝꯃꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯗꯨꯀꯥꯟ ꯑꯃꯗ ꯊꯕꯛ ꯇꯧꯕ ꯍꯧꯅꯕ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯝꯃꯤ ꯁ꯭ꯀꯨꯜꯗ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁꯃꯦꯠꯁꯤꯡꯅ ꯌꯥꯝꯅ ꯄꯥꯝꯅꯩ ꯑꯃꯗꯤ ꯃꯁꯛꯁꯨ ꯐꯖꯅ ꯑꯇꯣꯞꯄꯁꯤꯡꯅ ꯈꯪꯉꯤ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯖꯥꯝꯒꯤ ꯒ꯭ꯔꯦꯗ ꯑꯗꯨꯝ ꯐꯖꯔꯝꯃꯤ ꯑꯃꯗꯤ ꯁ꯭ꯀꯨꯜꯁꯨ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯆꯠꯂꯤ ꯃꯁꯥꯁꯦ ꯐꯖꯅ ꯑꯦꯛꯇꯤꯚ ꯑꯣꯏꯖꯩ ꯃꯤꯌꯥꯝꯅ ꯌꯦꯡꯅꯤꯡꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯥꯕꯨ ꯎꯕꯗ ꯉꯥꯎꯅꯩ ꯃꯔꯝ ꯑꯁꯤꯅ ꯃꯤꯑꯣꯏ ꯈꯔꯗꯤ ꯃꯉꯣꯟꯗ ꯀꯂꯛꯄ ꯐꯥꯎꯔꯝꯃꯤ ꯃꯍꯥꯛ ꯌꯨ ꯊꯛꯇꯦ ꯆꯨꯔꯨꯞ ꯁꯤꯖꯤꯟꯅꯗꯦ ꯑꯃꯗꯤ ꯅꯣꯡꯃꯇ ꯑꯇꯣꯞꯄ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯁꯤꯡ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯨꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯒꯨꯟꯗꯥ ꯁꯥꯖꯕ ꯀꯥꯡꯕꯨꯅ ꯃꯍꯥꯛꯁꯦ ꯄꯥꯝꯂꯝꯗꯦ ꯒꯨꯟꯗꯥꯒꯤ ꯒ꯭ꯔꯨꯞꯁꯤꯗꯒꯤ ꯍꯤꯔꯣꯁꯤ ꯃꯤꯌꯥꯅꯣ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯌꯥꯎꯔꯝꯃꯤ ꯃꯃꯥꯡꯗꯒꯤ ꯍꯤꯔꯣꯁꯤ ꯃꯤꯌꯥꯅꯣꯅ ꯖꯨꯟꯀꯣ ꯐꯨꯔꯨꯇꯥꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯕꯁꯨ ꯄꯥꯝꯂꯝꯃꯤ ꯃꯍꯥꯛꯅ ꯖꯨꯟꯀꯣꯗ ꯄ꯭ꯔꯣꯄꯣꯖ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯖꯨꯟꯀꯣꯅ ꯌꯥꯔꯝꯗꯦ ꯍꯤꯔꯣꯁꯤ ꯃꯤꯖꯥꯎ ꯑꯃꯅꯤ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯃꯅꯨꯡꯁꯤꯗ ꯃꯍꯥꯛꯅ ꯑꯇꯣꯞꯄꯁꯤꯡꯕꯨ ꯀꯤꯍꯟ ꯈꯪꯍꯟꯕ ꯌꯥꯝꯅ ꯇꯧꯔꯝꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯃꯉꯣꯟꯗ ꯁꯤꯡꯅꯕ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯉꯝꯂꯝꯗꯦ ꯖꯨꯟꯀꯣ ꯐꯨꯔꯥꯇꯥꯅ ꯃꯥꯒꯤ ꯄ꯭ꯔꯣꯄꯣꯖꯜ ꯌꯥꯔꯛꯇꯕꯁꯦ ꯃꯍꯥꯛ ꯃꯁꯥꯅ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯍꯤꯔꯣꯁꯤꯅ ꯄ꯭ꯔꯣꯄꯣꯖꯜ ꯔꯤꯖꯦꯛ ꯇꯧꯔꯛꯄꯒꯤ ꯃꯇꯥꯡꯁꯦ ꯐꯅ ꯂꯧꯔꯝꯗꯦ ꯃꯍꯥꯛꯄꯨ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯖꯄꯥꯟ ꯃꯅꯨꯡꯗ ꯑꯣꯔꯒꯅꯥꯏꯖ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯒ꯭ꯔꯨꯞ ꯑꯃ ꯂꯩ ꯃꯃꯤꯡꯅ ꯌꯥꯀꯨꯖꯥ ꯀꯧꯏ ꯏꯟꯗꯤꯌꯥꯗ ꯃꯥꯐꯤꯌꯥꯀ ꯍꯥꯏꯅꯕ ꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯌꯪꯒꯔ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯍꯤꯔꯣꯁꯤꯁꯨ ꯌꯥꯎꯏ ꯖꯨꯟꯀꯣꯅ ꯍꯤꯔꯣꯁꯤꯒꯤ ꯄ꯭ꯔꯣꯄꯣꯖ ꯇꯧꯔꯛꯄ ꯔꯤꯖꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯤꯔꯣꯁꯤꯅ ꯌꯥꯀꯨꯖꯥ ꯒ꯭ꯔꯨꯞꯇꯒꯤ ꯃꯤꯑꯣꯏ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯖꯨꯟꯀꯣꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯝꯃꯤ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯍꯤꯔꯣꯁꯤꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯖꯨꯟꯀꯣꯕꯨ ꯑꯦꯇꯦꯛ ꯇꯧ ꯑꯗꯨꯒ ꯍꯤꯔꯣꯁꯤꯅ ꯃꯥꯕꯨ ꯀꯟꯕꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯤꯔꯣꯁꯤꯅ ꯖꯨꯟꯀꯣꯒꯤ ꯊꯥꯖꯕ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯥꯕꯨ ꯄꯨꯅꯤꯡꯕ ꯃꯐꯝꯗ ꯄꯨꯕ ꯌꯥꯒꯅꯤ ꯈꯜꯂꯝꯃꯤ 1988ꯀꯤ ꯅꯕꯦꯝꯕꯔ 25 ꯅꯨꯃꯤꯠꯁꯤꯗ ꯖꯨꯟꯀꯣꯅ ꯃꯥꯒꯤ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕꯇꯒꯤ ꯃꯌꯨꯝꯗ ꯃꯥꯒꯤ ꯕꯥꯏꯛ ꯊꯧꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯥꯕꯨ ꯕꯥꯏꯛꯇꯒꯤ ꯏꯟꯊꯔꯝꯃꯤ ꯖꯨꯟꯀꯣꯕꯨ ꯄꯥꯝꯖꯕ ꯍꯤꯔꯣꯁꯤ ꯃꯇꯝꯁꯤꯗ ꯂꯝꯕꯤꯁꯦ ꯐꯥꯎꯔꯒ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯖꯨꯟꯀꯣꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯤꯍꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯨꯟꯀꯣꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯒꯦ ꯍꯥꯏꯔꯝꯃꯤ ꯍꯤꯔꯣꯁꯤꯒꯤ ꯒ꯭ꯔꯨꯞꯅ ꯇꯧꯈꯤꯕ ꯄ꯭ꯂꯥꯟ ꯐꯖꯅ ꯑꯁꯣꯏꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯄꯥꯡꯊꯣꯛꯂꯝꯃꯤ ꯖꯨꯟꯀꯣꯒꯤ ꯋꯥꯈꯜꯗ ꯍꯤꯔꯣꯁꯤꯅ ꯃꯥꯕꯨ ꯌꯦꯡꯊꯤꯔꯝꯒꯅꯤ ꯀꯩꯗꯧꯅꯨꯡꯗ ꯈꯜꯂꯨꯗꯦ ꯃꯍꯥꯛꯅ ꯍꯤꯔꯣꯁꯤꯅ ꯁꯤꯒꯨꯝꯕ ꯑꯦꯇꯦꯛ ꯑꯃ ꯃꯥꯒꯤ ꯃꯊꯛꯇ ꯄ꯭ꯂꯥꯟ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯈꯜꯂꯨꯗꯦ ꯍꯤꯔꯣꯁꯤꯅ ꯖꯨꯟꯀꯣꯕु ꯃꯌꯨꯝꯗ ꯊꯤꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯄꯣꯠ ꯆꯩ ꯊꯝꯐꯝ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯖꯨꯟꯀꯣꯗ ꯌꯥꯀꯨꯖꯥ ꯒ꯭ꯔꯨꯞꯇ ꯍꯤꯔꯣꯁꯤ ꯃꯁꯥꯁꯨ ꯌꯥꯎꯏ ꯍꯥꯏꯕꯗꯣ ꯈꯪꯍꯜꯂꯝꯃꯤ ꯃꯐꯝꯁꯤꯗ ꯍꯤꯔꯣꯁꯤꯅ ꯖꯨꯟꯀꯣꯕु ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠ ꯍꯟꯖꯟ ꯍꯟꯖꯟ ꯂꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯤꯔꯣꯁꯤꯅ ꯖꯨꯟꯀꯣꯕु ꯍꯣꯇꯦꯜ ꯑꯃꯗ ꯑꯃꯨꯛ ꯄꯨꯔꯛꯂꯝꯃꯤ ꯍꯣꯇꯦꯜ ꯑꯁꯤꯗ ꯍꯤꯔꯣꯁꯤꯅ ꯃꯥꯒꯤ ꯃꯔꯨꯞ ꯖꯣ ꯑꯣꯒꯨꯔꯥ ꯌꯥꯁꯨꯁꯤ ꯋꯥꯇꯅꯕꯤ ꯁꯤꯟꯖꯤ ꯃꯤꯅꯥꯇꯣ ꯀꯧꯔꯝꯃꯤ ꯍꯤꯔꯣꯁꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯍꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯣꯇꯦꯜ ꯑꯁꯤꯗ ꯃꯥꯕꯨ ꯑꯣꯠ ꯅꯩꯕ ꯇꯧꯔꯝꯃꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏ ꯃꯔꯤꯅ ꯇꯧꯔꯤꯕ ꯀ꯭ꯔꯥꯏꯝ ꯑꯁꯦ ꯑꯍꯥꯟꯕ ꯅꯠꯇꯦ ꯋꯤꯛꯁꯀꯔꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃꯗꯁꯨ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯇꯧꯈꯤꯔꯝꯃꯤ ꯃꯈꯣꯏ ꯃꯔꯤꯒꯤ ꯑꯄꯥꯝꯕ ꯐꯪꯂꯕꯅꯤna ꯖꯨꯟꯀꯣꯕꯨ ꯆꯠꯍꯟꯈ꯭ꯔꯁꯤ ꯈꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯨꯟꯀꯣꯅ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯔꯒ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯣꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩꯕꯅ ꯃꯥꯕꯨ ꯆꯠꯍꯜꯂꯝꯗꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯍꯤꯔꯣꯁꯤꯅ ꯖꯨꯟꯀꯣꯕꯨ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯄꯥꯔꯛ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ ꯃꯐꯝꯁꯤꯗ ꯃꯥꯡꯖꯧꯅꯅ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯅ ꯖꯨꯟꯀꯣꯒꯤ ꯌꯨꯝꯒꯤ ꯑꯦꯗ꯭ꯔꯦꯁ ꯈꯪꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯅꯪꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯒꯦ ꯈꯜꯂꯕꯗꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯝꯃꯤ ꯍꯤꯔꯣꯁꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞꯅ ꯖꯨꯟꯀꯣ ꯃꯤꯅꯥꯇꯣꯒꯤ ꯃꯌꯨꯝꯗ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯅ ꯖꯨꯟꯀꯣꯕꯨ ꯐꯨꯕ ꯆꯩꯕ ꯑꯣꯠ ꯅꯩꯕ ꯃꯈꯥ ꯆꯠꯊꯔꯝꯃꯤ ꯃꯐꯝꯁꯤꯗ ꯃꯈꯣꯏꯅ ꯖꯨꯟꯀꯣꯕꯨ ꯅꯨꯃꯤꯠ 92ꯗꯒꯤ ꯍꯦꯟꯅ ꯐꯥꯖꯤꯜꯂꯒ ꯊꯝꯂꯝꯃꯤ
Junko Furatana mayumda halaktaba numit humni subada magi parents na police ta pau pirami amadi mabu fangnaba thiba horami. Police na Junko thire khalpadagi Junko bu fazalaga thamliba hirosi amadi magi marupna Junko bu magi ibung manungi mida call to holami aduga mahak yumdagi chalaklabani Hwjik yamna safe and sound oina magi marup singa lay hayalami. Junko na mamada police ki investigation lab hanaba force torami Junko bu bedroom amada fazalaga thamlami amadi nupa makhoi mari sigi maraktagi nupa amagi girlfriend ni hainaba hairami. Junko gi mama mapana machanupi na hairakiyo mayam se machin thiri ni khanglakpada matam kaisu lauramde somdana amuk Junko da nupa amagi girlfriend oina act tonaba haikibado loinamak toklami kaigino hairagadi makhoi loinamak awafamda taroi haina khalame. Junko bu minato gi yumda hack purokpaga makhoi mayam gi sanapot amagum ontoklami minungsi laitana mabu furami makhoi marina mathang masing thingamdana hanjan nupi oibagi ijat laurami makhoi toiba thawak singda chauthokpa faurami makhoi gi atopa marup singda yamna pongna nupi ama makhoi gi personal use tonaba farga thame hairami noisu laga apamba mongda nupi ase sinru law haidana invite torami ahandu numit kharani da myoi kuntra henbana Junko Furatagi nupi oibagi ijat laurami amadi myoi chama henbana mabu fazilaga thame habase khanglami. Nupishu fazilaga thamiba Junko Furatabu yengba laklami aduga moina mamaida pen pairaga yakshinbi sanarami. Junko farga thamba numit tarek ni subada mioiba ama oibagi ijat loinamak mangkhirami mahakpu mafi yaudana ayama matamda lahelami toina furami amadi karim nabirami mahaki makok ache makhoina boring oiraka matamda freezer manungda inchalaga thammi moina amuk assault tongyakpa matamda freezer dagi lauthoi. Sinjimina togi mayamba amadi magi parents su Junko farga thamiba yum asida lairami mayambadi kayimta Junko la toramde amadi makhoi gi ot nebigi film se uraga Junko se sikhiba yaidi hairami. Sinjimina togi parents su machagi violent oiba nature se ahanba oina urami amadi kibana thingbusu ngamlamde makhoina machanupa Sinjimina to yakuza allies mafia group sida machanupa yawi haba se khanglami makhoi anina athingba piruragadi moida amuk onsin birakadra kirami. Junko Furuta farga thamba numit tarani henjalakpadadi hirosi amadi magi marup ahumna fubose henmalakpadagi Junko gi masagi film yamna thina soklami. Junko gi sinus-ta mayam ama lairakpadagi natonda sor honma ngamlamde mahaki digestive system da chak injang ising taba yadaba horoklami mahakna kaigumba ama chanaba thaknaba hotnarabasu khudakta adum othoraklami. Chada thaktabana maram oiraga dehydration chu torami Junko na vomit torokbaga mabu fazilaga thamiba hirosi amadi magi timna sauraga amuk furami ahingi matamda hena ingsalak mahak yum asigi balcony da force tumhalami kayumba kanda freezer gi manakta tumhalami attacker sing asigi maraktagi nupa amagi mayambana minato gi yumda toriba mayamse police ta pau pirami police officer ani pau ase chumira lalira check tobalaklami minato gi mama mapana yum gi thong adu thoraklami police na makhoi anida yum asida kai tauri haibagi matangda explain toro matungda minato gi mama mapana yum asidadi nupi amata leite hairami. Police na manungda changaga check tawdana minato gi mama mapa gi wase thajaraga mafam sidagi hankhirami. Junko bu farga thamba numit kunni surakpadadi mahak chatpangamlamde mahaki makhongda mai chaknaba mahi haijilaga mai tharami masina maram oiraga magi makhongse maina chakpagi asokpa mayam ama leirami. Masigi su mathakta magi makhongda mamangda fubagi makhonggi masalsu loinama kairami magi makhutna kaigumba amata passion mangamlamde kaigino hairagadi khutsasing asida dumbbell na sutharami masina maram oiraga sarusing kairami magi khujinsu faktoklami. Nongma ahing ama magi attacker mayam sina yu fazana ngawg lairami masigi khudong chaba lawraga Junko kullaga bedroom dagi makhagi floor gi phone laifamza laklami. Junko na phone paikhatlaga police ta call torami phone chataba matung police officer amana paikhatlami mangna wangang gi hack tawbaga hirosina nakandagi phone do Junko gi makhutagi lawrami aduga soibadagi call tawhibani thamjarge hairami. Amuk hanna Junko bedroom da chingaga puraklami Junko amuk hanna mahakpu hana otpi nei biriba adudagi amuk hena fuba chaiba ot naiba tawruni khanmada masa ado kibana thak niklami mana khalidimuk chumami Junko bu mathak makha onthoaga masagi akoibada candle tharaga mabu makhoi mayamna sanarami. Amuk hanna makhoina Junko gi masa pumba lighter fluid haijilaga amuk mai chakhalami mai chak khangbagi Junko na law khongdana tawbudo attacker sing aduna tawsinari ni
हाइरगा अमुक हन्ना लाइटागी फ्रूट हाइजिलगा मई थारमे जुनको सिबदी सिरमदे मिकुप सिदगी जुनको ना माबु फारगा थमिबा म्युइसिंग अदुदा माबु हाटपिरो अमुक हन्ना वहलनु हाइजरमे अदुबो माना हाइजरिबदो कनानासु ताबिदे मई चाखलबा मतुंग जुनकोबु फारिबा नुपासिंग अदुना जुनकोबु अनबु मोंग अमदा टॉर्चर तौरमी मी अमना महाकी मकोक अदो कंक्रीट अमगी मथक्ता थम्मी अदुगा अतोप्पा नुपासिंग अदुना मकोक अदुदा मथंग मथंग चोंगसल्लमी जुनकोना फावुंगदबा चाइनादो अमुक्तंग वखल सगतपिरगा मयाम सुयंगियो मित कुंथ्रानी सुरकपददी जुनको फजना नंबर 1 तोबंगमलमदे महाकी प्राइवेट पार्टा लाइटरना मई चाखनबगी यामना थिना सोकलमी मसिता सुनत्तना तोंगान तोंगानबा पोसक कया अमा जुनकोगी फिनुंगी पार्टा इंसलमी महाकी मचिन मनातोन नाकोंदसु पोसक कया अमा इंसलमी मसिना मरम ओइरगा जुनकोगी इयरड्रमदा इंजुरी ओइरमी अमदी मतमसिदा महाक मना फजना तारमदे मखुत मखुंग फजना सोकपना मरम ओइरगा बाथरूम चटपदा कुल्लगा चटपगी पुंग अमरोमदी चंगलमी रिपोर्ट की मतुंग इन्ना मतमसिदा महाकी ब्रेन की साइज से हंथरकलमी जुनकोगी हौजिक ओइरिबा फियमसिदा हिरोसिगी टीमना महाकपु पामलक्त्रे हिरोसिगी टीमना ममांगदा तौखिबा प्लान अदुमाइना सही 15 सुबता ngairibi nupi macha ama magi thawak mafamdagi mayumda halakpagi lambida makoina farami aduga makoi mayamna nupi oibagi ijat awrami junko bu farga thamlakpa 40 days surakpu numit 1st January New Year numit cha mathanta leirami mahaki masada kaimta lengma ngamlamde numit ahum leiraga 4th January da hiroshigi teamna junko da solitaire game asida challenge sama tawrami amadi mahak punam phuna sana halami game asi junko na mai paklami machine maram oiraga captor sing asibu sawhalami junko bu amuk makoina iron bar bell na forami lighter fluid amuk haijalaga mai chakhalami junko na mai se muthat na ba hotnarabasu masa se soman khibana kaimta tawangam lamde pung ani hena junko bu torture torga lerami hanadagi film choga leiba junko amuk hana otpi na biba torak pasida hojikti mahaki khangbugi pangal lairaktre mathangi numita junko chaina khangbugi matam loirduna thawagi hakchanga khainarami junko sirwa matung pung kunmari gi manungda Minato gi mayamna mangonda call toroga junko siri haina pau pirami nupa makhoi marimak yamna thuna junko na siriga leiba yum aduda laklami junko sibasa police khangkhradi makhoi mayam sibigi charak natragana punchi chupa jail da leirani khanbagi makhoi marisu pakhatpa phawrami masigi matung makoina plan ama torami plan asigi matung inna makoina junko gi asiba hakchang oil drum amada hapchalaga nungna drum ado thalhalami adubu junko gi koki samkhara hendo aga leibududi makoina khanglamde drum asi Tokyo gi mafam amada leiba mayamna sinadraba construction site amada lang thoklami thodoksigi matangda police na khangdanabagi chance yamna wang leirami thodoksigi clue su kanawtana khanglamde week anigi matungda sahi 35 surabi nupi macha ama Hirosigi team na farga nupi oibagi ijat mangan khibagi matangda police na Hirosida wahang pohang to matamda Hiroshi confused alami amadi police na hangibase junko gi matangda ni khalami kaigino hargadi moy to khiba thawaksing ase iman manaba maram oiragani Hiroshi na atopa mamanaba singna su thodoksigi matangda haidok lamani khanbana mahak na su haidok ba horoklami matungda mahak na tawkhiba asoibase khanglami adubu mana gyan tar ye matam sidi thengman khre Hiroshi na police ta junko gi asiba hakchang kadai da loli haidok lami jo ogura police na atopa sexual assault case amaga mari lena farami amukhanna junko gi case gi mari lena police na farami atopa lemhoriba chenaba singchu numit kharani gi matungda police na loina mak farami police na oil drum mase hangdok lami yamna kuina siraga leibana maram oiraga junko gi asiba hakchang se yeng hairamte junko gi family da pau pirami amadi junko da kari tawki kai thodok thoki haibase yamna kupna magi imung manungda khanghalami junko da thokiba thodok che taruraga mama di wan tharami masina maram oiraga ma psychiatric hospital da yamna kuina lerami junko gi postmortem tharami masina junko da chathakiba panmada tujunglaba ot neba mayam dogi report phonglami junko gi rectal cavity da pallaga leramba bottle macha macha su phanglami mahaki uterus se thina soklasu junko pregnant oiraga lerami mahaki mama gi fibam se yamna thina sokpana lofam khangdabadagi mahaki masak identify tobase fingerprint dagi torami thodok asida chenari ma khoi marimak sahi 19 gi makha loinamak oibana court na makhoi gi maming lochalaga thamlami adubu sukan bunsun magazine gi journalist amana accusing asigi details miyam da khanghalami kagino haragadi makhoi mari ase meinate shani maram asina makhoi da human rights ke darkar oide hairami makhoi sing adudi amuk hanna hairabada Hiroshi sahi 19
Jo Ogura Chahi Taranipan Sinji Minato Chahi Tarataruk Amadi Yasushi Watanabe Chahi Taratareni Sa Mari Asigi Trial gi damak Tharami Hwjik Makoina Taukiba Myoiba Amoina Chat Hyderabad Chaching Asigi damak Masada Ningamdaba Nuaitaba Amata Fawbagi Mami Uramde Makoina Taukiba Satiraba crime Asigi damak Yamna Yangba Court Ki Makedagi Dandi Pirami Makoisi Hwjik juvenile Oina Lawrami Adubu Mashina Maram Oiraga Miam Dagi Yaho Horopadagi Makoi Mari Ese juvenile Dagi adult status ta on Toklami adult Olabusu Hwjik Makoi Mari Mak Akan Dandi Fanglamde Marala Makoi Mari Mak murder ki charge palamde Makoi the Paliba charge Asi causing bodily injury resulting in death Haibadi Haksang da Asok Apan Yaubana Maram Oiraga Sikhiba Kawi Japan da juvenile court Asina Marala Mi Amada Dandi Pibagi Mahutta Rehabilitation da oina focus pi Hiroshi Chahi Kun jail da leibagi dandi fanglami Minato Chahi Manga dagi Tayet Fauba jail da leibaba dandi fanglami Watanabe na Chahi Mapan aduga Jo na Chahi Nipal gi dandi fanglami Makoi Mari mak court na pikiba dandi Loidrikanda jail dagi thoroklami Makoi ahum amadi Chahi Nipal dagi tana jail da leirami Mayam na su khangnilam gani madudi Moise jail dagi thoroklama matungda crime amuk tawbra tawdabra haibase masi amuk khangmin nasi Jail dagi thorok matung Shinji Minato mahaki hana korma mamingna No Haram Minato mahaki first name se jail dagi thorok matung da change tawani 2006 ta Shinji Minato Romania dagi nupi amga lohonglami macha nupi amasu leirami makoi ani ama thuna divorce tawrami aduga angang asi yangchenbagi leminabagi right mamana fanglami Minato mihat mipungi thabak sidagi yamna kuina lapna leiramde business ama hatna ba hotnabagi maralda amuk hana farami Businessman nupa asina Minato na mangonda munna yengaga leibudo urami matam sida nupa asina Minato da nangna yenglisi kanadano hanglami Minato na sangsilaklaga nupa asida kinna tinjalami nupa ase kardagi thoroklaga makoi ani khatnarami Minato na chai ama puthoroklaga nupa ase fazana futharami nupa asi magi karda changnaba tawrikanda Minato na maningdagi nupa asi ngakta thangna chingkhirami Police ta pau piudagi nupa ase hospital da purami marak sida Minato chenkhirami adubu Police na thuna farami mahak na nupa ase hanabo hotnai habase yaramde phubu khaktani harami case asi makhata na chatharaga leirami 1999 ge August Jo Ogura jail dagi thadoroklami mahak su asengba hanagi ming asidagi Jo kama sakhuda da change torami Jogi mapana machanupa na tokiba crime asida ikai badagi magi tungsalaga leiba paisa mayam se junko gi imung manung da pinaba khalami adubu paisa mayam se Jo na lawraga Mana oina sinarami paisa sing asi sinaraga mahakna luxurious life amada hinglami adubu jogi mama sidi jodagi hena sathirami mahakna junko gi mompham se thugairami nangna maram oiraga ichagi punsi manghanbani jona fangiba dandi se nangna maram oiraga ni hairami jo nupi kharaga date torami mamai thangda Chinese nupi amaga lohnglami adubu makoi ani gi lohngbasu kuina chatlamde masigi matung nupi atopa amuk date torami 2004 ge July da amuk hanna nupa ama farubagi sahi tayet ki jail da changlami mahakna khalami nupa asina magi girlfriend da mangondagi lathoknaba hai haidana jona nupa ase kidnap tawraga pung mari torture tawrami mahakna victim masida yamna pongna hairami madudi mahak se hanami halurabani amuk hanna hatkani hairami 2009 da mahak jail dagi thadoroklami hwjik mahak free da leirami Hiroshi jail dagi thadorokpaga gang activity da amuk halaga yawrami fraud tawbagi masu police na farami adubu jail da leibagi report ti fanglamde Makoi Mari sigi marakta Watanabe khaktani jail dagi thorokla matungda police na amuk hanna crime tawbagi fadribase masini mayam ngasigi aigi ekhoi Japan na thokiba yamna tamthiba crime amagi wari sika wari asida ekhoi organized crime da yawba nupa marina nupi amabu sahi noribi nupi amabu faraga karama mawngda otchiba naikhiba nifuga marini chupna otlaba matungda nupi asina khangma ngamagi pangal lector matamda ma ngasigi sangsar si thadokuna chatkibagi matang duni masi yamna nungaitaba adugumba wari amakhak ika masi Japan na thokibani mayamna shu wari ase tabiraga mayam gi wakhalon comment da thambiramu ngasigi di matang silo silage mayam thank you everyone